Manipur Top Channel दुगी वीडियो अमदा थगत्सगे ngasi फोंगबसे फोंगदा नवेम्बर की तांग 19 Pandam Total shutdown manungda lengaki employee sing thabak kadaba yaroi dauri school college hangnaba khangankhre Men pekna CAB gi mayokta ngasi ahing nongyai digi haying nungthil gi pung taruk fawba kauriba total shutdown manungda lengaki employee sing thabak karam daba thoklabadi employee sing adugi mathakta lengakna thabak lokhot kadauri ngasi Manipur lengaki chief secretary Dr. J. Suresh Babuna thokpa order amagi matung ina menpek ki shutdown manungda lamdam asida lairiba lengaki office sing amadi educational institution sing yauna mari leinaba loisang khudingmak mahoksagum tawduna hangduna matau tawgadabani loisang sing asida thabak tawriba lengaki employee sing matam sana office kaduna thabak sugadabani haina order asina pali masida natana mari leinaba administrative Secretary singna department singi head singna mathau taba chana kanglon sing issue tawgadabani hairi amaromda total shutdown asigi manungda lamdam asida lairiba institution sing hanglamdaba thoklabadi institution adugi mathakta action launabasu order asina pali ma'am pakir sokibirosang apigani and thank you.